Video se post tꯧꯔꯛꯄꯗꯤ ꯈꯤꯇꯪ ꯊꯦꯡꯉꯦ ꯑꯩꯒꯤꯁꯦ ꯍꯌꯦꯡꯁꯦ ꯀꯥꯗꯁꯤꯅꯤꯀꯣ ꯀꯥꯗꯁꯤꯁꯦ ꯉꯁꯥꯏ ꯑꯩ ꯏꯃꯨꯡꯗ ꯈꯤꯇꯪ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯀꯩꯅꯣ ꯈꯔ ꯊꯕꯛ ꯈꯔ ꯂꯩꯕꯒꯤ ꯐꯔꯛ ꯇꯥꯔꯕ ꯉꯟꯅ ꯍꯥꯏꯔꯛꯀꯗꯕꯗꯣ ꯑꯗꯨꯗꯨꯅ ꯍꯌꯦꯡꯒꯤ ꯀꯥꯗꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯅꯍꯥꯟꯒꯩ ꯇꯧꯕꯗꯨꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯇꯧꯔꯕꯅꯤꯅ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯃꯃꯥꯡꯒꯤ ꯊꯥꯗ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯃꯃꯥꯡꯒꯤ ꯀꯥꯗꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯩ ꯃꯑꯣꯡꯗ ꯐꯤ ꯌꯦꯜꯂꯣ ꯃꯆꯨ ꯑꯃ ꯊꯥꯔꯒ ꯃꯈꯥꯗ ꯑꯗꯒꯤ ꯂꯩ ꯊꯝꯃꯅꯤ ꯉꯁꯥꯏꯒꯤ ꯏꯁꯣꯔꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨ ꯐꯣꯇꯣꯒꯨꯝꯕ ꯂꯩꯔꯒꯗꯤ ꯊꯝꯕꯤꯔꯣ ꯀ꯭ꯔꯤꯁꯅꯒꯤ ꯐꯣꯇꯣ ꯕꯤꯁꯅꯨ ꯑꯗꯨꯒ ꯒꯅꯦꯁꯀꯤ ꯀꯩꯅꯣꯒ ꯊꯝꯕꯤꯔꯒ ꯑꯇꯩꯗꯤ ꯄ꯭ꯔꯣꯁꯦꯁ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕ ꯇꯥꯏꯃꯤꯡꯁꯦꯀꯣ ꯑꯌꯨꯛꯀꯤ ꯄꯨꯡ 5:40 ꯀꯣ 38 ꯍꯥꯏꯗꯨꯅꯦ 38:40 ꯍꯥꯏꯗꯨꯅꯦ 5:40 ꯑꯦꯛꯖꯦꯛꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ 5:40 ꯑꯦꯛꯖꯦꯛꯇꯒꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡ ꯍꯥꯏꯇꯥꯔꯒꯗꯤ ꯍꯌꯦꯡꯅꯤꯅ ꯑꯦꯀꯥꯗꯁꯤꯁꯦ ꯑꯗꯨ ꯇꯥꯔꯗꯤ ꯍꯪꯆꯤꯠ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯌꯥꯏꯑꯕ ꯍꯪꯆꯤꯠ ꯅꯣꯡꯉꯥꯟꯕ ꯍꯥꯏꯁꯦ ꯃꯝꯂꯤ ꯇꯧꯔꯤ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯗ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡ ꯄꯨꯡ 5:30ꯗꯒꯤ ꯍꯧꯔꯒ ꯍꯣꯜ ꯗꯦꯁꯤꯗ ꯑꯗꯨꯝ ꯃꯇꯝ ꯑꯃ ꯍꯦꯛꯇ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯑꯌꯨꯛꯀꯤ ꯄꯨꯡ 5:30 ꯐꯥꯎꯕꯅꯦꯕ ꯍꯪꯆꯤꯠ ꯑꯌꯨꯛꯇꯣ ꯌꯧꯗ꯭ꯔꯒꯁꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯈꯔ ꯑꯌꯨꯛꯇ ꯈꯤꯇꯪ ꯊꯦꯡꯅ ꯑꯣꯏꯇꯥꯔꯒꯁꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯊꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅ ꯍꯥꯏꯗꯤ ꯏꯁꯣꯔ ꯀꯩꯀꯥ ꯊꯝꯕ ꯈꯣꯠꯄ ꯑꯣꯏꯗꯅ ꯍꯥꯏꯗꯤ ꯕꯤꯁꯅꯨꯒꯤ ꯐꯣꯇꯣꯅꯦ ꯀꯩꯅꯣꯅꯦ ꯀ꯭ꯔꯤꯁꯅꯒꯤ ꯀꯩꯅꯣꯒꯨꯝꯕ ꯃꯨꯔꯇꯤꯒꯨꯝꯕ ꯃꯆꯥ ꯂꯩꯔꯒꯗꯤ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯒꯅꯦꯁꯀꯤꯒ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯣ ꯑꯩ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯄꯛꯀꯦꯀꯣ ꯑꯗꯨ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯝꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯊꯝꯒꯗꯕ ꯀꯩꯅꯣꯗꯨꯗꯪ ꯍꯥꯏꯅ ꯃꯣꯛꯁꯤ ꯀꯥꯗꯛꯁꯤ ꯍꯥꯏꯕꯅꯦꯕ ꯍꯌꯦꯡꯁꯦ ꯃꯣꯛꯁ ꯍꯥꯏꯔꯒꯗꯤ ꯀꯣꯛꯄ ꯍꯥꯏꯕꯅꯤꯅꯀꯣ ꯀꯣꯛꯄ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯕꯤꯗꯀꯣ ꯑꯩꯈꯣꯏ ꯑꯍꯟ ꯑꯃꯟꯒꯁꯨ ꯁꯨꯝ ꯂꯩꯅꯣ ꯑꯍꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯟꯒꯨꯝꯕꯗ ꯍꯥꯏꯗꯤ ꯃꯨꯛꯇꯤ ꯐꯪꯕ ꯀꯥꯏ ꯍꯥꯏꯕꯗꯣ ꯃꯣꯛꯁ ꯀꯥꯏ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯃꯣꯏꯗꯁꯨ ꯐꯒꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯌꯦꯡꯒꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯤꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯆꯦꯡ ꯀꯠꯄꯤꯒꯅꯨꯀꯣ ꯆꯦꯡꯒꯤ ꯃꯍꯨꯠꯇ ꯊꯣꯏꯗꯤꯡ ꯑꯉꯧꯕꯗꯣ ꯑꯗꯨꯒ ꯕ꯭ꯔꯠꯀꯨꯝꯕ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯕ꯭ꯔꯠ ꯍꯥꯟꯅ ꯑꯦꯀꯥꯗꯁꯤ ꯕ꯭ꯔꯠ ꯇꯧꯕ ꯃꯤꯉꯩ ꯑꯗꯨꯝ ꯕ꯭ꯔꯠ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯅꯨꯡꯗꯥꯡ ꯀꯩꯅꯣ ꯇꯧ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯆꯥꯛꯀꯨꯝꯕ ꯆꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯕ꯭ꯔꯠ ꯉꯝꯗꯕ ꯃꯤꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯅ ꯃꯦꯔꯥꯃꯦꯁ ꯈꯛꯇꯪ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯜ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯁꯤꯒꯤ ꯖꯤꯕꯨ ꯁꯤꯝꯕꯜꯁꯦ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯆꯥꯔꯖ ꯇꯧꯒꯗꯒꯦꯅ ꯍꯪꯉꯛꯄ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯄꯨꯔꯅꯤꯃꯥꯗ ꯇꯧ ꯍꯥꯏꯕꯅꯤꯀꯣ ꯄꯨꯔꯅꯤꯃꯥꯁꯦ ꯇꯥꯡ 3 ꯇꯥꯔꯝꯒꯅꯤ ꯍꯟꯗꯛꯀꯤꯁꯦ ꯑꯗꯣ ꯗꯦꯠ 6ꯇ ꯇꯧꯒꯦꯁꯨ ꯇꯧꯕꯤꯔꯣ ꯅꯠꯇꯕꯤꯗ ꯍꯥꯟꯅ ꯍꯧꯖꯤꯛ ꯌꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯨꯔꯅꯤꯃꯥ ꯃꯇꯝꯒꯨꯝꯕꯗ ꯂꯥꯛꯇꯕ ꯌꯥꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯜ ꯊꯝꯕꯤꯔꯦꯅꯀꯣ ꯑꯗꯨꯒ ꯗꯨꯛ ꯑꯃ ꯀꯩ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯊꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯈ꯭ꯔꯤꯁꯇꯜ ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯤꯅꯁꯨ ꯑꯩ ꯁꯨꯝ ꯇꯝꯕꯜ ꯁ꯭ꯇꯣꯟ ꯃꯌꯥꯝ ꯊꯝꯕ ꯐꯩꯌꯦꯅ ꯁꯨꯝ ꯊꯝꯕꯅꯦꯀꯣ ꯁꯤꯁꯨ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯥꯏꯐꯦꯠꯇꯪꯀꯣ ꯗꯨꯛ ꯊꯥꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯗꯣ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕ ꯆꯥꯔꯖ ꯇꯧꯕꯒꯤ ꯄꯣꯠꯁꯤꯅꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯣꯀꯣ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃ ꯇꯧꯔꯒ ꯑꯗꯨꯒ ꯗꯨꯛꯁꯦ ꯉꯥꯛꯇꯪ ꯀꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯊꯛꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯁꯤꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯗꯤꯂꯤꯚꯔꯤ ꯕꯣꯏ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯈꯨꯠꯁꯦ ꯇꯆ ꯇꯧꯔꯒ ꯂꯣꯏ ꯂꯥꯛꯏꯅꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯤꯒꯤ ꯀꯔꯝꯕ ꯑꯦꯅꯔꯖꯤ ꯂꯩꯕꯅꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯄꯣꯠꯁꯦ ꯁꯦꯡꯗꯣꯛꯄ ꯋꯥꯅꯦꯕ ꯍꯥꯏꯗꯤ ꯆꯥꯔꯖ ꯇꯧꯕ ꯑꯦꯅꯔꯖꯥꯏꯁ ꯇꯧꯕ ꯀꯥꯏ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤꯅ ꯑꯗꯨꯒ ꯑꯃꯅ ꯀꯃꯥꯏꯅꯅꯣ ꯍꯥꯏ कांसिदा पूर्णिमा निमित्ता अना ख्रिस्टल यूमद सिजनब ओरो अगी खुदोप करी करागा लेब मैमसेको हादि सीसु दुम तौबीबे याबा सिदा लेरेको सिसिना सपोज खुदोप नै या सिनद्रेको सिदा अदो खुदोप जो साई खुदोप के कासीबो खोप मैम तो लोइनमक स्टोन मैम से अखोइना पात्र अमदा लो हापचन बिरेनाको टेंकोट मचागुम्बा अमदा हापचन बिरागा थोंनाव मयादनी खंगदे यूमगी मथककुम्बदनी खंगदे सुमाइ थंबियोबा हादि पोतसे थंबियो हाइसे कईगिनो हाइ कांसिदने केनो तौनबनिको हाइदि पोतसे मूनलाइट चार्ज तौनबगिदमक्ता अदो सिगी जिबु सिंबल चार्ज तौबगी से हाइपेट खंगेको अदो कशु यामना लुवा प्रोसेस नतेको हाइदि ओनली दुक थादोकबिबा खतंगने अदुदा ngसाइ कमाइ चार्ज तौदोइनो हंगकपदो हाइदि पुलप मयामगी ओइना सेमेको सिगी पोतसे अदुगा एकादशीगी से हयेंग सोय सोयदना तौबिरो अयुक्ता नंगे अयुक्ता फरकता केनो तौरगना खतंग थेंगदरगसु कशु काइदेको हयेंगी नुमिता दुम तौबिबा याय अदो खितंग दि थेंगे ngasiगी वीडियो से को थैंक यू।